ꯆꯥꯎꯁꯤ ꯌꯦꯡꯉꯨꯅꯦ ꯑꯗꯨ ꯃꯌꯥꯝꯗ ꯆꯝꯐꯨꯠ ꯍꯥꯟꯅ ꯈꯔ ꯆꯥꯒꯦꯀꯣ ꯃꯌꯥꯝꯗ ꯏꯟꯈ꯭ꯔꯕꯅꯤꯅ ꯉꯥ ꯊꯣꯡꯕꯁꯤꯅ ꯍꯧꯔꯒꯦ ꯉꯥ ꯃꯔꯨꯝ ꯃꯔꯤꯟ ꯈꯥꯕ ꯃꯔꯤꯟ ꯈꯥꯕꯗꯣ ꯈꯔ ꯈꯥꯇꯛ ꯇꯧꯔꯦ ꯌꯦꯟꯗꯦꯝꯁꯦ ꯀꯨꯏꯁꯜꯂꯛꯑꯦ ꯍꯥꯏꯕ ꯉꯁꯤꯗꯤ ꯏꯔꯣꯟꯅ ꯆꯥꯔꯒꯦ ꯌꯦꯟꯗꯦꯝꯒ ꯍꯋꯥꯏꯒ ꯍꯋꯥꯏꯁꯤꯒ ꯌꯦꯟꯗꯦꯝꯁꯤꯒ ꯏꯔꯣꯜꯂꯒꯦ ꯉꯁꯤꯗꯤ ꯉꯥꯁꯤꯡ ꯑꯣꯏꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯩꯅ ꯆꯥꯝꯊꯣꯛꯑꯦ ꯑꯗꯨꯝ ꯃꯔꯨꯝ ꯈꯛꯇꯪꯈꯛ ꯌꯥꯎꯔꯦ ꯉꯥꯁꯤꯡꯁꯦ ꯊꯣꯡꯉꯒꯦ ꯑꯩꯅ ꯏꯔꯣꯝꯕꯗꯤ ꯐꯨꯠꯈꯔꯦ ꯍꯥꯏꯕ ꯌꯦꯟꯗꯦꯝꯒ ꯍꯋꯥꯏꯒ ꯏꯔꯣꯟꯒꯦ ꯍꯥꯏꯅ ꯊꯣꯡꯉꯛꯑꯒꯦ ꯁꯤ ꯊꯨꯝꯒ ꯌꯥꯏꯉꯪꯒ ꯇꯣꯠꯂꯦꯕ ꯇꯥꯎꯔꯛꯑꯒꯦ ꯉꯥꯁꯦ ꯇꯥꯎꯈꯠꯄ ꯍꯧꯔꯦ ꯇꯥꯎꯔꯛꯑꯒꯦ ꯉꯥꯁꯦ ꯇꯥꯎꯕꯁꯦ ꯃꯨꯜꯂꯦ ꯀꯣꯠꯊꯣꯛꯑꯒꯦ ꯉꯥ ꯃꯔꯨꯝ ꯑꯃꯨꯛ ꯇꯥꯎꯈꯠꯂꯤ ꯑꯩ ꯉꯥꯁꯦ ꯇꯥꯎꯕ ꯂꯣꯏꯔꯦ ꯏꯟꯖꯥꯡ ꯑꯃꯨꯛ ꯊꯣꯡꯉꯛꯑꯒꯦ ꯉꯥꯁꯦ ꯊꯣꯡꯅꯕꯩꯗꯤ ꯑꯩꯅ ꯇꯥꯎꯔꯦ ꯈꯥꯕ ꯉꯧꯒꯦ ꯍꯥꯏꯅ ꯇꯧꯕꯅꯦꯕ ꯁꯤ ꯈꯥꯃꯦꯟꯒ ꯃꯔꯤꯟ ꯈꯥꯁꯦ ꯉꯧꯔꯒꯦ ꯈꯥꯕꯁꯤꯁꯨ ꯉꯧꯈꯠꯂꯦꯕ ꯁꯤꯒꯁꯨ ꯏꯟꯖꯥꯡ ꯁꯧꯔꯦ ꯉꯥ ꯍꯥꯞꯆꯤꯜꯂꯒꯦ ꯉꯥ ꯍꯥꯞꯆꯤꯜꯂꯒꯦ ꯃꯊꯪ ꯃꯊꯪ ꯍꯥꯞꯄꯛꯑꯒꯦ ꯉꯥꯁꯦ ꯈꯥꯡꯁꯦ ꯈꯔ ꯄꯤꯛꯈ꯭ꯔꯦ ꯍꯥꯏꯕ ꯃꯅꯥ ꯌꯥꯎꯗꯕ ꯈꯥꯡꯗꯨꯅ ꯆꯥꯎꯕ ꯊꯣꯡꯉꯛꯑꯒꯦ ꯉꯥꯁꯦ ꯃꯔꯤꯟ ꯈꯥꯕꯁꯤꯁꯨ ꯉꯧꯔꯤꯑꯕ ꯑꯩꯅ ꯉꯥꯡꯁꯤꯁꯨ ꯐꯖꯅ ꯁꯧꯒꯠꯂꯛꯑꯦ ꯑꯂꯣꯏꯕꯗ ꯑꯗꯨꯝ ꯐꯗꯤꯒꯣꯝ ꯊꯥꯛꯄꯗ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯒꯦ ꯁꯤ ꯌꯣꯡꯆꯥꯛ ꯍꯥꯞꯅ ꯀꯥꯝꯃꯨꯔꯦꯕ ꯑꯗꯨꯅ ꯁꯤ ꯌꯣꯡꯆꯥꯛ ꯂꯩꯔꯦ ꯌꯣꯡꯆꯥꯛꯁꯦ ꯃꯨꯠꯁꯤꯟ ꯃꯨꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯅ ꯆꯥꯛꯇ ꯉꯥꯟꯕꯅꯤ ꯍꯋꯥꯏꯁꯤꯅ ꯏꯔꯣꯜꯂꯛꯑꯒꯦ ꯃꯔꯤꯟ ꯈꯥꯕꯁꯨ ꯌꯥꯔꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯜꯂꯒ ꯂꯣꯏꯁꯤꯜꯂꯅꯤ ꯊꯣꯡꯕꯁꯨ ꯃꯍꯤ ꯅꯪꯁꯜꯂꯛꯑꯦꯕ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯜꯂꯒꯦ ꯍꯥꯏꯗꯤ ꯉꯥ ꯊꯣꯡꯕꯁꯦ ꯂꯣꯏꯅ ꯍꯥꯏꯗꯤ ꯎꯠꯄꯗꯣ ꯌꯥꯝꯅ ꯁꯥꯡꯗꯣꯏꯕ ꯆꯥꯕꯒ ꯊꯣꯡꯕꯒꯁꯦ ꯑꯗꯨꯅ ꯑꯩꯅ ꯈꯔ ꯈꯔꯇꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯏꯁꯦ ꯃꯔꯤꯟ ꯈꯥꯕꯁꯤꯁꯨ ꯐꯗꯤꯒꯣꯝꯁꯦ ꯊꯥꯛꯆꯤꯜꯂꯒꯦ ꯉꯥ ꯊꯣꯡꯕꯁꯤꯁꯨ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯜꯂꯒꯦ ꯂꯣꯏꯁꯤꯜꯂꯒꯦ ꯉꯥ ꯊꯣꯡꯕꯁꯦ ꯂꯣꯏꯔꯦ 이rol래 파티곰 잡잘라게 아시디 파티곰과 띠라우가 다 하빠게 이런 것이 종자체 고는 마탁다 좀 하빠게 시기 마텔치디 라우 통바네 마rum가 자우라가네 아시가 라이레 아이 줌데 포라빠 젠데임가 두가 케노가 하와이가 종자토로 이론바 시가 머린 가바 레이레 타비 레이레 마이리나 nganbasidi fajare matendi sitani Hai mayam burekhana ikok nona khoramjari हानादेखि जेंबिदबा इचिनाव पुनमक्सु अनौब चंबिदको इचिनाव पुनमक्सु रेखाना हन्ना थागतचरी अनौब इचिनिनावना अहांबा आइगी वीडियो जे थेंगनबिबा तारदि सब्सक्राइब लाइक शेयर नुसिबा कमेंट अमा थंबिरमो ngasiदी मुबांग ओइना दम पोरे ngasiगी मथेनसिदी अहांबासु हाइजागरे nga थोंगमनि से मरुमगसे पीस असांगबनि आइना पुथरैसे सिगना आई जुमदे पुरक जेंडेम दो आइदी कुशलामीना आइदी पामु न चाबा आइदो अदु जेंडेम गा हवाई गा इरोन बनी जोंचाक तौरगा सिगा मरिन खाबा लेरे थबी लेसे माइरेन लेरे अदु लाइदा हाना कलगे मयामदा चादिगे ममांगदा आइदी जामना सारमिना न फेन थारे आइबा अदु ट्रेन चु कना लाइसे चाग हापगे ना थोंबा हापगे इरोंबा हापगे मरिन खाबा माइरेन अंगानबा माइरेन कसे फजरे
시시가 탕그라게 맴 짬미나라 싱아 동구시나 허브레세 Chị này marum chay jam paman. Adu mayam da nga marum se. Asiga taw na mayam dum ilay. Mayam se marum chi chao se yun. Adu mayam da champuthan na kha sa ko mayam da in gramina. Ay nangan ba jam pam jawa. Nga 통무지나 호라게 nga mo hawa mà bay thì nga thùng chứ hẳn nè chả hầu là cái vô mà bay rồi thì nga thùng chứ ấy nè thì nó tàu rồi được mới sao vậy mà đến khảo nó có khá tất tàu này khá tất tàu cho khá khoa phải đi khảo hầu hết vậy khai ra cái hầu vậy xem mà mấy em cái đâu nấy cái chắc chắn phun nào chả nên ngày mi lấy tệ Siya lu bercaga nga caga. Aji nga thong ma hao de. Mẹ yêu một bài chứ yêu một tuổi là thầm nữa lấy bây giờ cái đấy ngạt không biết mò từ lâu rồi mi đâu biết mò thì một chuyện như vậy 왜 된장과 호화가 이런 거 영장
હવે મરીને તો આવે છે ખારા가 하વે 이런 맛으로 해줘라 짜증내고 이렇게 포크 mua một cua 왜 mới cho hỏi kamu pamun jende mesab da mu carang ke kalai 이런 거 머린 가장 빵나무 이런 매장 나와요? 나 정보 좀 해주려고. 나 정보 나야.
เอาเลยไอ้น้ำบุ้มบางตัวว่าเพิ่นมาฆ่ากินสุดเนี่ยทานก็คือสิ่งขลาเนี่ยแบบงามหมดเข้าเลยดึงงามมึงยังปามเลยก็ไปเลยใช่หรอกันแม่งมาชิกีเนี่ยงาทงบชงามารุมยาวนาทงบชมารุมยาวงาจะหาวันเด็กให้นะเป็นงาชิดมาอุรมแม่ขัวเอาเชลอยเลยไม่รู้บุตรน่ะหาวเป็นเนี่ยมาดินกาเป็นน่ะฆ่าระก็หาวเลยงาชิกีดิมาทั้งดุมหมู่บางทั้งเดบล็อกทั้งเดดุมอุนาราซีงาชิดิเสือทำมาเกบา